Houzik Fall Gamer River Pausing Pisari. Lamlaki Sau check sing can get a bani hiduna chin the Laura Basu. I coin a tabakta on top of the Lamdri Hina Chief Minister and Biran from the Cray. Status Sidasu novel coronavirus taking out from a private hospital and Mawari is a hospital na Tabak Pahu Cray. State asidagi haukiba nursing mapalamadi malemgi mafam kayada pamnaba hurakle masi aikoina chawthok chaningai ni haina rims ki hanagi director Dr. Chongtham Arun Kumar haikre amade hauzik chathoriba hero aile ki match amada hayeng nungthil Imphal gi Khumalampak Men's Stadium da Trau FC amadi Churchill Brothers FC Gawani thenargani Times of Manipuri Manipuri Palmi and Tabiri Bam Punamakpo, ASHAPRIYA Taram Nochere, Nasimaru Pausing, Chakaini Pizare. Umangi Potok Pusin, Tauba, Revenue Combat Pamadi, Wildlife Crime Sing, Monitor Taubata Natana, Miamgi Paul Fodo Thousand Taubuda Chobomating Wegadoriba, India, the Hanboina, Nasi Forest Department, the official website, Amade, web portal Chief Minister and Birana launched Okray. Chief Minister Secretary at the Pangtokiba Jambatharamatuda, Chief Minister Nahai. Chingilam Singda Chinjak Oina Chanaba Amade, Atopa Maram Kayagidamak Lamlaki Sau Chek Hatpagi Hainabi Amalady Basi Hanta Handuna, Atangba Makalgi Lamlaki Sau Chek Singasi Kanabapuna, Honabinaba Matam Ore. Hausiki Matamda Maram Chadana Aingi Wangmada Paktak Nana, U Yantatpagi Tabakasina, Akoibagi Kalngak Tuna Tamnaba Honabada, Achoba Sinabama Ore. Climate change Saibasi Umang Yokatpaga Yamna Mari Lene, Amaromda, Aikoina Lamlaki Sau Chek Sin Kangadabani Haiduna, Chin the Laura Basu. Aikoina thabak tawon thokpa ngamdri aikoigi akoibada fangliba natural resources singasi maram chana sizinaduna mahausa gi khalsu kaihandana thamse ngasi launch tawriba department asigi web portal amadi website manipurforest.gov.in gi matangda palladuna chief minister na umangi pothok sing ain kan lalonba lamlaki sa uchek sing maram chadana hatpa thingbaga loinana revenue khonggatpada website amadi web portal asina achoba mating oiragani Masidanatana Kanaguma Miu Yamana Umangi Potok Sing Niam Chumna Sizinaduna, Masagi, Hingnabagi Lambiama Semkat Nabahonabada, Department Gamiamga Pau Faudo Fauzin Tonaduna, Wakal Taminabangam Lagane. India the Hanboina Forest Department Amasagi website Amadi web portal launched Tawangambada, Department official Sing Busutaka Fondoke. Yamna Atanga species Gumbasi Pahata Halaga Basi Tongan Bidaba. Zabi the but happy the but. What the knife for the food kid the food variety internationally acceptable, legally acceptable. Later, Adugum Baduda, Senabiraga, to the Ainia, the wishing the Vidrakana, Yokat by Pame. I would like to appeal to the people of the state. Whatever the grievances, number one, we need to protect forests, we need to preserve forests, we need to protect and preserve the wild animals, we need to protect and preserve the, whatever available in the hill areas, mainly in the jungle areas. Manipur Chief Minister and Birenna Nasi Chair Lauduna, Manipur State Biofuel Board Kia Hanba General Body Meeting, Chief Minister ki Secretary at Pangtokre, Nasi Mifama to the Additional Chief Secretary Dr. Suhil Akhtar, Principal Chief Conservator of Forests Kerala Hobiangame, Commissioner Revenue Gyan Prakash, Director IBSD Professor Pulak Kumar Mukherjee, Director Agriculture Srimati Lantaipul Vanchong, State Agricultural University Iroi Semba Madi Manipur University Degi Professor Kayana Sarkyake, Nasigi Mifamaduda Manipurda Umangra Haina Kangnariba, Kasababu, Biofuel Oinas Haibadi, Ethanol Oinas Sizinaba Yanabagi, Matanga Kanake. Hiramasigi Matanga Chief Minister and Birena,
उ मंगरादगी पुथोकपा याबा इथानोल थावबु मियामदा ममुत ताना खंगनबा तोंगान तोंगानबा अवेयरनेस प्रोग्राम कया पांथोक्सी हाइबा वाफम थमखी Novel coronavirus ki matangda nomagi oiba awareness program ama Siza Hospital pangthokre virus asi sandoktanaba khwaidigi maru oibadi miyamda awareness piba sini haina Siza Hospital ge managing director Dr. Khundong Bampalina Fongdorokle Taramaduga mari lenana managing director Dr. Khundong Bampalina Fongdolakpada Hauzik India gi waina positive oiba miyoi manga sukre China amadi Myanmar ga nakna yumlonari ba state asida hena checksin batai India gumba missing yamba laibakta aikoi pumna makna checksin ba madi aware oiba mathau tai yariba makai khangna changnaba unabada khut sokna daba gi khut sokna bagi mahutta khurumba amadi miyoi amaga amaga sokna ba yaba singda checksin ba sini state asige oina su lairiba hospital ani rims amadi jenims ta isolation ward sem saduna thamle Siza Hospital asige oina infrastructure ya wat pa laibana isolation ward laitri haina fongdolaki Awareness is the only vaccine. Adi sigi vaccine laite, sigi layeng nabag hitak laite, aduna ngak thokpa, aduga hariwa posi, atay itay ako'y na thengna ba, swine flu hairo, SARS hairo, tukang mayam viral infection ni, aduna contact tagi amba, atigi atmosphere pa iba ko mayam, aduna kut na kway tagi maru iba na hand hygiene kut hamba siya maru iba sa isda, aduna hariwa posi hena ako'y emphasize tawning bani. Aduga Manipur gumba se akoi China da like tam mayam sanari business to mayam sanari adigi Myanmar ka akoi yamna samnari aduga Delhi da to bai si Delhi ka akoi connection yam chaun lei aduna anytime akoi da strike torok bai loina na akoi gi Manipur government su singbi dana rims ka jenims su asigi isolation ward phamung mari mari thambire hana tajare aduga akoi da hojik adugi infrastructure di Lejadri, ID infrastructure wang dabnina, kaya suspected case traveling ki kari history laidna, chingna ba kona ba lega su koi test awna bagi kona bagi koi na yari gai koi facilitate taroga koi na wafam sabam da layeng na badu koi sinna ba koi haijabani. The Lyric Institute of Nursing ke manga suba batch ki capping amadi oath taking ceremony ki thoram pangthokre ngasi sangai purokta leiba institute asige hall da pangthokiba thoram aduda hanigi rims ki director professor Dr. Chongtham Arun Kumar Medical Directorate के Department of Planning and Finance के Additional Director Dr. Halvam Bobichan amadi atai masak naiba miyoi kiana thoromadu de sarkya ke thoromadu da wangang laduna Dr. Arun Kumar na hai state asiragi haukiba nursing mapal state amadi malem gi mafam kaya da pamna ba horakle masi ai khoi gi chauthok chaningai ne haujikti medical ge lamda su artificial intelligence amadi machine kaya na mahut silakli adubo nurse ki sinfamasiri mahut chin ba yaroi Imung amada amadi laikai amada nurse laibana kanaba kaya piri sinfam asida thabak tawriba singna mathauda pukning changna thawb tawpham thoi haiki Time now is to focus on these 4 C's: critical thinking, creative thinking, communication, and cooperation. So we have to teach all of these 4 C's to every student, to everybody. Imphal East Andro Assembly Constituency ke manung chana laiba Yairipok Ningthauzam makha laikai dige hauzik chathariba class 10 ge exam thariba KHMD Rohit Kauba Mahiroyama mahaka exam thaminariba Mahiroyama na haukiba February gi kunma thoida thokpa exam da note singe yade haiduna furakpadage ngarang laikidaba thodogadu bu pendaba fongdoktuna ngasi miyamna Yairipok Ningthaudai da wakan me famfam khrei Wakan me famaduda miyamna ki H Rohit ki mihatta chenaba miyoi Yairipok Haitroi Pokpidagi MD Alippu ahakpa cherak piyu haina akan bamong da davi tawrakle Wakan me famaduda sarukya kiba Joint Action Committee on Brutal Killing of KH Rohit Yairipok Ningthaunai gi convener MD Raschamna aikoi gi paumi da fongdorakpada KH Rohit haidiba mahairoi asi mahai masinda yamna changkhonba tungya sa yamna chauna leiba mahairoi amane Asigumba mahairoi amabu minungshi yaudana amadi maram chadana hatpada chenariba miyoi asi atubada fabiduna atuba matamda wayel chathaduna ain ge matik chaba cherak pibiu hairakli Amna pikpa community ne na lengak sina suta daba ekoi ki complain suta bi daba sida ekoi maitei ne haibagi hindu ne haibagi karim ta leite muslim ne haibagi just as a human being ekoi li ikutta su alien bada tum thoi moi ge da su thoi samma nai insan ne atu kari maram gi hali mo hali ba mi du matik chaba ain gi dongda putho ga dandi pibiu haibne
ngarang ningthaukaaba numit ke ayukta thangna yalaga hatkiba MD Mangi gi misi adugi mathangda yanaba ma purakpadagi asiba hakchang lawbuga loinana aroiba mathau mangamsu pangthoknaba firip lawkhre JAC dagi fangba pauna hai ngase ayuk Thobal District Police ki SP Dr. S Ibomcha yauna JAC gi mihut singa Nongpok Sekmai Police Station da faminaduna misi adugi mathangda wari sanabada yasinabadu purakpani hari wari sanabadu da SP Dr. S Ibomcha gi maikai dagi laibak thiba thodok atu da chenaba mara laiba mioi police na fare mahaki mathakta ain yoiba lokhot fam thokpa thabak khudimaksu lokhalagani haina thajba piki hari amaromda mihana dabu yaning dabu fongdoktuna ngarang numidang accused adu ki khulloiriba hizam khunau ge miyamna wakami famki haukiba Mars amagi numidang pung nipan makhairom taba matamda Hairok Police Station gi manung chana laiba salung fam amasong Hairoka lonaba Ipuko mayada mina furaga thamlamba manma mongda salungfa mayai lekai dege sapam sital chahi taramapan apokpa sapam khomdonna siduna leiramba dubo ngasi fawba police na langla langjin puthokna laisin kibabu yaning de haiduna koi saunarba miyamna ngasi nungtil Hairok Police Station da thomjin kre tungda JAC gi mihut singa additional SP amade Hairok Police Station gi yauna wari sanarba matung nomit humni gi manungda langla langjin puthokani haina miyamda thajaba pirakle haire Hairok Police Station da wari sanaraba tungda JAC against the brutal killing of Sapam Sital Singh convener NG Narayan na paumi singh da haikibada Sapam Sital da numit aduda yumdagi thokiba matung mahaka chatlamba amadi mahakna tawramba chingnaba yaba singh amadi JAC na chingnaba singh pumnamak fongdoklamki hairaduna JAC na thamlamba wafum singh tarba matungda police ki maigaidagi khudaktagi thabak lokhatpa haurage amadi numit humnigi manungda langla langjin puthokani haina thajaba pirakpadagi police station dagi thoklakibani haiki Ningsing bayabadi Sapam Sital hairiba nupa macha se tang amagi nungthil pung mari rom tabada masage mayumdagi gari Pulsar 150 adu puraga koiba chatkibani aduga numidang pung nipan makhairom tabada mahak soktuna ipukom maya da taduna leire haina lambi chatpasingna hairakpadagi khanglakibani JAC amadi additional SP Thobal unarba matungda numi humnigi manungda hairiba sitan singi misi asigi langjin uthok piraknaba haina thajaba piragi karigumba thajaba asi numi humnigi manungda thabak oina pangthok piraktrabadi makha taba akanba khongjang kaya Manipur gi CSO singa punna changsinaba akanba khongjang changsinaba chemsaba lore Kaching Khunau Government High School ge exam center da tariba mahairoi singna exam adu da hangliba ngapigani hangliba wahang singi paukhum chapchana serial kaidana question number 1 dagi 32 fawbage Xerox copy amadi carbon copy na chingba paktakna paina ramba thengnarakle masilai bakthi bani haina MSU na hakchin lawi haina MSU Kaching District Committee gi HRD Secretary Soibam Thoibana fongdorakle MSU Kaching District Committee gi office ta pangthokiba pauge mifam amada mahakna makha taraduna haujik jathariba bosam amadi kosam na lawba class 10 amadi 12 ki exam da MSU headquarters ki lamjing makhada MSU Kaching District Committee ki Special Task Force team na Kaching District ki tongan ba exam center singda koina chatuna yengsilubada center kharada ingna chikna exam tharamba thengnaki adubu center kharada di yamna mawong madil tadana exam tharamba thengnarakhi exam center sigi OC SO SI amadi invigilator singa koi lokuna ga to manu mawong aduga koi gi ngasigi center sida koi board ki koi flying squad team chu leram ki duna masigumba koi gi mawong nai daba thokdogasi koi gi MSU na su yam haksinga lawi aduga masigumba mari le neba singa su masi akan yengsanni aduga mahiroi singa su asigumna sigumba yamna arana mawong da koi exam thaba si tawdino haina koi MSU gi material gi appeal tawde Oja Singh Aropi lisingani taramapan semdokpiyu haiba wakat sing yauna tongan ba wakat sing taladuna Council of Teachers Association kota na sinduna changsilakpa kuthang charai henbiki khongjang ngasisu JEO John 3 Thobal gi office mamangda Oja Singh na khongjang changsin kre khongjang aduda sarugyakiba kota gi co-convener L Joy Kumar Singh na fongdokibada haujik chathariba kuthang charai henbiki khongjang asigi mangoina na Oja Singh na hokiba mamang tha February gi tang 6 tagi hauraga tongan ba Manipur gi district singda numit tara taret ni chupna wakan mifam gi khongjang changsan kre adubu Manipur gi lenga ka sina karimata tabi dabadagi hariba khuthang chara himbi gi khongjang ase chatharakpani hari Manipur gi ching amasung tamda chalairiba sawmill u khaifam sing logi wangmada chalaiba masing helamba sina
Maru oiduna Manipur ge forest ki lam manghanbada sawmill sing asina achauba thodang lorambasi laibak thibane niyom gi wangmada hangliba sawmill sing forest department na takhai ba horakpasi achumba khongthang ni adubo michang mikhai naina takhai badi tawbiganu haina Wildlife and Biodiversity Conservation Committee WBCC Manipur amasung Unique Wildlife Protection Committee UWLPC Manipur na fongdorakle Hiramasigi matangda ngasi Unique Wildlife Protection Committee UWLPC Manipur ge office ta pangthopa paumi singa unaba amada WBCC Manipur ge Secretary General Romesh Ningthaujamna Manipur da lairiba tongan ba department singna miyam gi yenglaga asingumba thabak ama hek torokpa matamda anga mathau sing Kukan pangan basing na midyeng hek taksilakpadagi mai pak pangamdabagi pau kaya marum miyamna khangnari Forest Department na kanglon kaina hangliba sawmill singi mathakta drive chathaduna sawmill sing sil torokpa hobasi achumba khongthangni miyamna sumating pangsinfam thoi masida michang mikhai naidana thabak tawba ngamnaba anga mathau singna su ahenba miyeng changhaningi haidaduna aigi migi haiba mongda tawraklagadi environment pu kalhongnabagi damak Lairiba WBCC amasung UWLPC nasu tumina yengduna leithokloi haike Thobal Forest Range ki manung dalaiba kanglon kaina hangba sawmill khara sil tawramba su thengnei adumakpo range asigi manung chana laiba Yairipok area da amade Imphal East District manung chanba Yairipok ki mafam khara yauna Forest and Environment ki Minister gi area singda amade Imphal West ki tongan mafam singda logi wangmada laiba sawmill sing maning tamna mathau ta hori hairaduna sil tawsilamba sawmill khara gi mapu singna fongdroklei Niyam gi wangmada hangliba sawmill kaya maning tamna koi som gi tabuk ukhaiba amadi tabuk sing setna lemba thengna ki loina kendra sigi ek ki jaga sing da koi sil dorog lemba thengna ki si unaba asan nira naiba nduri tabuk sing asi kagumba sum sathar ko targa WBCC amadi Unique Wildlife Protection Committee na tuni ku yengum le Sanamahi lining asi malema sida khwaidagi liraba lining amane Lining asi bungasi fawbada state amadi center na masak khangbidabaga loinana mari leinaba gadget notification ama fawba thokpidabada moilang salai yakai pungna nungaitaba fongdorakle maramasina thuba matamda mari leinaba singna sakhangpina ba cherol amada taksilakle Manipur University ge administrator gi thawai puriba journal singna iba with 4 Prime Minister My PMO Journey haina mingthonba lairikama journal singi loinabi Sarafina singna ngasi Imphal Hotel gi sangai hol da phongkre lairik phongmugi thoramasiga mari leinana journal singna lairigasi ing kumjali singa maga chamapan maudra taruk tagi Prime Minister Office ta mahakna thabak tawramba matamda thengnarakiba awan nungai amade tungda Manipur Government gi Chief Secretary oina thawai purakiba loinana hauzik fawbada magi punsi wari asibu share tawbuga loinana PMO amana tawriba thabak thodang sing asi lairigasi dagi khangmangam haike It gave me best opportunity to work and I gave my best shot there. And all the 8 years passed, it was only for a few months. And I am grateful that I got the posting in Prime Minister's office because of my work in Manipur, because of what I did here. That's why I got my posting. That's why I am launching the book today. And my book contains all the 8 years, what I did, what we could not do, how we did it, and how does the PMO office functions. Lamdam tamna Myanmar gi mandale da laikhraba maitai singna I mari ipai pu khongul lirakpagi saruka moina mama laibak Manipur da ngarang mandale maitai library ethnic literature and cultural association ge jintu ke henbana lochingba miyoi marina sabati mama ngarang Imphal da thonglakre Manipur University ki guest house cha inat lining ningsing baluki active member Laishram Umananda masung inat khwai lup ki member singna makoibu taramna okpaga loinana maitai geri ba lairik tararom su khusina ke Kosina kiba lairik singi manungda inge lai yauna ningthaurol gi lairik kaya masu yauki. Jiri Maira Paibi Jiribamgi Jiri Ima Kaithilda Kwa Mana Yonba Bengali Nupa Sambudas Kauba Nupa Amadagi Kumjali Singh Ani Taratareta Bisnupur District ki Tupul Ward number 1 da leiba Thaudam Ingocha Kauba Miyoi Amana Lupa Lising Kunmapan gi Kwa Mana Laukraga ngasi March ta yauraba fawba Paisa pibi da badubu Sambudas na Ingocha da pibi na ba hairubada Ingocha na akan ba wahai hairakpadagi khanage tawki hairi Maduda Jiri Kaithil Chaukat Thaurang Lup ki General Secretary Oibutanatana Apunba Jiriba Maira Paibi ki su Joint Secretary Oiriba and Kuman Leimana
खामदोकनबा होनरुबदा मैरा पाइबिसु उसित थवैदना इंगो चाना अकनबा वाफम nganglakpadagi AJMP office ta wakhal taminaduna driver ingo chana lale haizakre hari Maitai Pangal Furupusu Scheduled Tribe Status Chalhanbiu Haina Maitai Pangal Scheduled Tribe Demand Committee MPS TDC ge mihut singna ngasi Chief Minister and Birenda Taksin Kray Memorandum Pisin Bayana CM ga unabadu da CM ge maikai digisu pangba yaba mateng pangani haibagi thazaba pirakle haina committee asige wangang loi MD Ravi Khan na fongdorakle Manipur Press Club ta pangthopa paumi singa unabada MD Ravi Khan na matam kaya ge mamangdagi Manipur ge leihauga sagonaduna laklaba Maitai Pangal Furubase Hiram Kayada Sothaduna Lady Indian Constitution ge Article 342 Clause 1 gi matungena ST status ki damakta piriba Kanglon Singh mapungfana furup asida leibana maram oiraga committee asi ing kumja lisingani taramapanda safong lakibane state asi ge apun boina Scheduled Tribe Demand Committee Manipur STDCM na changsilakiba khongjang singda Maidai Pangal Singhi laktagi su committee asi da yauduna sarukya ke karigumba Hiram Karadagi committee asida Maitai Pangal gi mihut yawrak tabana Pangal Singh dagi oiba committee ama oiriba MPS TDC asina semlakibani haike mahakna makha taraduna ST status asigi matangda Manipur gi governor Dr Nazma Haptula amade Manipur gi ningthau leisemba sana zawbuda memorandum pisin khiba laikre ningthau sana zawbugi maikai dagi so pangba yaba mateng pangani haibagi thazaba piraki haike ngasi Chief Minister gi maikai dagi su thazaba kaya pirak pasina changsileba khongthang asi mai pakpagi lambida lakle haina lawbuga loinana forobasina taliba dimana sida Manipur da leiriba miyamna saugatpiyu haina mahangna appeal tawki mayamda ikoina pijariba ngasigi press briefing asida memorandum pikiba ngasi honorable chief minister da hakthengna na masada pikiba memorandum copy duso mayam gi kutai koina sinajare aduga makha tarpada ikoi masigi si Manipur praja miyamga furup khudingmakki intellectual circle khudingmakka khanna tanaraga pangal furup asibu karamain tawduna atopa saukhatlaba thagwangaba furup singi marakta sagonarga manana hingbangam gadage hotna matamda mangta taba thaudang khudingmak aikoi mang thana sangsin-gani haibu wafamsi spokesperson amoina Maitai Pangal Scheduled Tribe Demand Committee ge maikai de wafam asi thamjare Apunba imagi macha sing AIMS ki mihut kangbu amana ngarang Raj Bhavanda Manipur gi governor Dr Nazma Haptula una khibaga loinana paktakna thariba popi pambi gi mahussin ba yaba pambi sing thana bagi matangda memorandum ama pisin kre governor go una khibadu da Manipur gi ching gi mafam sing maru oina Tengnopal district ki machi amadi Fongyar district ki Lawfong village sing da popi pambi thariba pak chawraba ching gi mafam sing da paikhat pa yaba tongan ba chawkhat thorang gi thabak sing gi matangda su kupna khana ki hari Ngarang numidang wairam Wangoi Police Station ge manung chana leiba top sifaida khamduna leiba ising puba gari amada activa amana thomjinba ki thogdokta miyoy ama laikanaba ngamdana laikhidre laikhidraba miyoy adudi thaudam kunjakeswar chahini funithoi apokpa laikhidraba abung kawe laikai adumakta dagini hairi Ngarang numidang Kakching da leiba taranipan suba Assam Rifles ki kambuna Assam Rifles post adugi gate manakta leiba ATM booth manaktagi nupiani explosive gelatin sticks tara detonator piece kudra safety amadi atai polam sing yauna fare farba nupiani adu Palel Bazar dagi M Phungmila chahi yankhai taret mapuroiba mansing amadi Nagaland dagi Teresa Maring chahini funithoi mapuroiba Jacob Maring kawi hairi ngasi ayuk Imphal East District ki Porompat Police Station ki manung chanba soibam laikai DC lambi gi Kanglabungda Sakhangdaba Singna Chinese hand grenade ama thamjilamle hari bom adu FCS ta storekeeper oiramba Takhelambam Gopal chahi humfu apokpa Takhelambam Bhimo kauba amagi mayum gi thongal makta da thamjilambane thangdok thofam dagi fangba pau gi matung ina ngasi ayuk pong mari makhairom tarakpa duwaida ayuk ta walking chatpa singna urakpane bom thamlamagi pau hek fangbaga Porompat police ki team ama changsilaktuna fiba madu yengsinbaga loinana bom adu asoengam yauduna laukhatkre hari Nakala maromda thawdokadu yaningda bo fongdoktuna maikai yedumgi miyamna ngasi nungthil wakan mifam ama chathakre Manipur Naga Revolutionary Front MNRF ki mapalak suba mapokomon numitna lakpada Korkom community leaders intellectuals scholars religious CSO leaders amadi lamdamasige chingtam miyam gi mafamda yaifa pausal pirakle
Lobasigi Assistant Secretary Information and Publicity Rex Kaswangna Thadorokpa Yaifa Paujel gi Cherol aduna makha taraklibade miyam gi moral, mental, financial, physical support na lobasina ning tamba hanjinaba lalda mai pakna chamsin bangambane makha tana miyam galoina naning tamba fangnanaba lanthengnan minasi India laingak na kanglup mangsel nungsinatana lalong kaya chatharakle masida khoi khudingmakna tu khidana ba khona minasi amadi kanglup furuki oiba politics tauba thadoklasi hairakle KCP People's War Group ke chairman hariba lamyam khuman alias Laishram Mangol Chawa madi Hebur Rahman hariba miyoi aniasi KCP People's War Group Marsik Center ga karigumba hiram amatada mari leinade haina KCP People's War Group ke Central Media Coordinator ke Secretary Lenin Maitai ge Cherola mana hairakle Cherola duna hai lamyam khuman ge maramda lupna hanasu media gi thongda phongdokiba laikre mahakasi senjau paiba power leiba miyoi kharana paisa khara piraga makhoi gi oijaba thabak tawhanba miyoi ne lamyan bakhuman masagi oijaba masagi sendal tawba miyoi amane lobasina su magi mathakta wanted lauthokrabal misakne masi kanagumba kharana lobasibu mingchat the na bohonarapane miyam na mi paibigano lobki chairman amadi core committee sing general headquarters da tek takaidana lei hairakle amarom da chumba sing bana mangal oiraba jisu christani haina dharma chachariba Christian society singi society ma oiriba Catholic Society ki branch Catholic Education Society na lupta oidaba amadi minambagi thabak chatharakpana Imphal da leiba Catholic School sing amadi masiga mari leinaba pumna makta khudakta gya kanba mideng changlagani su hairakle lamdamasida chahi kayadagi laiminaraklaba kanglaicha singi maraktagi khaibum tahannaba media da masana masabu KCP MC Progressive Information and Publicity Secretary ni hairi logiba Misaka mana fongdorak liba wafum sing asi aikoi miyamda hu kamsinaba loilam laingak India ki lanmi singi damakta thabak tawriba miyoi kharana honarakpani haina KCP People's War Group ki PRO chingkhaingan mana thadrakpa Cherol mana hairakle Cherol aduna makha taribade maidai pangal singi tabada nungairoidabu wafum fongdoraktuna laiminariba furup singi marakta chauraba singchep thajina bohonarakliba amadi khaibum tanana bohonarakliba sidagi cheksinbiyu Chairaga Sida India government apunbagi saktam thugainaba lalong amoina singnarakli basi PWG KCP Pulfna matam pumna makta question senaduna lei tanja fangbaga chapchana chairak pigani hairakle Kakshing Police Station ke additional SP operation na makha ki makha dalaiba traffic police ani mathauda puning changlam dabagi damak na pigani mathauda puning changlam dabagi damak miyam mamangda ikai bapiduna boktan inhanduna warakre Traffic police personnel ani adugi matawadu da miyam nangak na yengnakre Hearing for life, don't let hearing loss limit you. Haiba pandamda malengbi mafam kaya da pangthok nariba World Hearing Day lising ani kungi palan thorom ki saruka moina Siza ENT Hospital sana kaithel na sinduna nongmugoiba lemna ENT camp ama ngasi Thobal wangmataba parking da leiba Siza Information Center da pangthokre camp adu da mioi kyamarum lemna ana laying bagi khodong chaba fangan khibaga loinana Lions Club Thobal Greater Centuria ge members singnasu voluntarily mateng pangki Lakadoriba yausang kumhai manungda numit mangani dagi hena thabal chongbada athingba thamle haina Northern United Clubs Organization nuko khongampat Imphal West ki Cherol man hairakle Cherol aduna makha taribadi nuko na koliba khongampat gi kangpokpi fawgi manungda leiriba club organization amade maira paibi singna su nuko gi khongthang asida mapung pana saugat piduna chawkhatpa mimanaba iramdam ama oina bohonamada thodang lominarsi hairakle Manipur State Kala Academy Award listing ani tarataruk listing ani tarataret khusinabagi thoram ngasi Jawaharlal Nehru Manipur Dance Academy JNMDA auditorium da Manipur State Kala Academy gi thomi singna sendana pangthokre
award asi lamdam asigi tongan tongan ba nat ki jagoi isai singda thoidok hendokna kathokpaga loinana lesang sitna miyam gi seva tawduna lakpa miyoi singda puning thogat poina kusinaba manane lesingani tara taruk tara tret ki oina academy fellow ani yauna puna artist kuntareta mana sing kusinake award kusinabagi thoramda sarukya khiba revenue captain pd minister karam shyamna manipur asi art and culture na malem pumbada mingchat puraklabasu artist singi awaba amade khudongcha daba singdi kaya khangna dabagum tawribasi yamna puning sokningai ne tawbatabu hana state visit ta pikna art and culture gi hablambadu paliba leikakna awaba sing khangbi ubiduna hantaktagi state budget sembada akhanaba midyeng thamlakhiba laikre haibu wafam kaya phungdokhi income tax department na Chhattisgarh ge Raipur da chathakiba thiba humbagi thabak amada niyam gi wangmada loan na thamjilamba lupa crore chamaga yankhai fagat pangamkre hairiba thiba humbagi thabak asi tongan tongan ba miyoi gi mathakta chathabata natana hawala gi dealer sing amadi businessman khara gi mathakta chathakibane finance ministry gi maikai digi hairiba senfam asi hengalakhiba yari hairi Laibag asina lakliba March 15 dagi hauna laumi singi damak yengduna mapalamda tilhau thadokpa hauragani hari hiramasigi matangda Directorate General of Foreign Trade ki maikai digi notification ama thokre Twitter da tweet tarakpa warol amada commerce amadi industry gi Union Minister Piyush Goyal na hai madudi tha taruk hena athingba thamluraba tungda laumi singi income hengat hanaba tilhau mapalamda thadoknaba ware pasi lawrakpane How's it amok sana bagi pau? Malem pumbada sana bagi powerhouse ni hariba lamdamasi sana bada maning halakpagum tawrakliba se lamdamasi gi government pariba sengna mateng piba hantarakpadagi oigani haina Bisnupur Assembly Constituency gi MLA Govindas Konthaujan na phongdokre Wafam asing asi Iroi Semba Youth Development Club EYDC na senduna Iroi Semba Chinjeng Archery Ground Kam Park ama hangdokpagi thoramga mari lenena phongdokibane MLA Govindas na makha taraduna government ki amade local MLA gi mateng yauduna club amadi leikai miyamna hogalakliba sanaroi singi damakta ground ama semgatpa ngamba haibasi tungda hena mai paglakani haibagi thajaba lei India da ahan boina sports university ama lamdamasida semgalaklibasi lamdamasigi EYDC gumlaba local club kayana afaba sanaroi sing putholakpadagini haiki archery si yamna maruoiba akhoigi chingi lamdadi matam amada yamna hena chanaramba adu ngasidi sanaba makhallam hoina akhoi da lai adu manipur si afau afau ngasai maming pan migre membila atop atopa gold medal phangba aduga Arjun awardee Padma Shri phangba bembem bombila koi mayam gi maming mayam na pan bigre adu handakti sanaba sida akoi si khatikam maning han badamna akoi na uba phangdaba natte lakadul ba sahi kaya sidadi akoi atop atop state na akoi dagi hena phagriba do makoi dagi hena mangjin thana satpa ngamgani haibagi asret pa thajaba soihana mayam da thamjari All Manipur Working Journalists Union asindana chahi khudinge pangthoktuna lakpa journalist sports meet chahi asigi oina su lakliba March 9 ge ayuk pung 3 taba matamdagi Kangladagi torch rally chenduna tararak suba journalist sports meet horagani sports meet asida athletic volleyball badminton table tennis chess football amadi cricket masana singda lamdamasigi paumi nupa amadi nupi sina changdamnagani hariba sports meet asi lakliba March 12 fawba chathagani hairi All India Football Federation asinduna chathariba tara humdoirak suba hero Ilek lesingani taramapan kunge match amada haye yungthil pung ani taba matamda Imphal gi Khomalampak Men Stadium da Trau FC amadi Churchill Brothers FC Gawani na sanagadoriba match ta mai paknaba team animak na lalong yat pahokre hiramasiga mari leinana nasi Khomalampak Men Stadium da pangthokiba paugi mifam amada lamdamasigi football team ama weriba Trau FC gi technical director cum head coach L Nandakumar na Mahaki team na mamangda Mohan Began ga sanabada mapung faba performance piba ngamdana Panjilahum amada maithiba nangkhibadu yenglaga hayenge match cha hena mapung fana sanana ba sem saba loire Churchill Brothers FC Gawa ga sanagadoriba match asi araiba madi oiroi adubo
Traugi Maikaidigi ahenba attack tawduna mai pakna mo honagani haike. Paugi mifama duda sargyakiba Churchill Brothers FC Gawagi coach Bernardo Tavares na lam sangna lakpana maram oiraga sanaroi singna masa khingna leina honabada khudong chadaba kaya mayok narbaso Churchill Brothers FC gi sanaroi singna henna fazaba mongda sanaduna match asi mai pakna honagani haike. When start the match, the first target is try to score a goal and try to avoid that opponent team score a goal. If we score first 1-2, of course, but we cannot. This is difficult because we know the value of opponent team. Trau is got a good team. We respect Churchill Brothers. They have good players, mainly strikers. Plaza is a bit dangerous striker. And we do respect Churchill Brothers. That's true. That's true from our side also. They might be thinking that Trau will play with full all out. So hope from my side also, there will be a tough fight tomorrow. Nasinong telephone kiba pau chasing da kari kari maru pau yaw kiba habado mayam punha khaminase. Kanglai Paki Maira, India da Han Boina Forest Department gi web portal Chief Minister na hangdokre. India da coronavirus laichat na mioi mga sukre. Khusok na bagi mahuta namaste oina tawna bana fai palin. Ain gi wangmoda chalaiba sawmill sing thingbada michang mai khainai bigano WBBC. MNRF ki mapan suba mapokumon gi yaifa pausel pirakle. Pausel Niyam lana hangliba sawmill sing takhaibada michang mikhai naina chatharaklabadi tumina yengdun leiroi. Romesh Thawai Panba Jiba Singh Yauna Pambi Singh Su Yokat Nabahona Minasi, Chief Minister. With 4 Prime Minister My PMO Journey Fonkre. Kangla Pau Civil Supply Department Storekeeper Oiramba Amagi Yum Gigeta Hand Grenade Thamlamle Miyam na Wakan Mi Famkre. AR na Kaching ATM Boot Mayadagi Nupi Ani Masing Yamlaba Bomgi Machaka Konana Fare Yanaba Purapadagi MD Mangi Hachang Lokre. Aroibada maru pau mukanna. Lamlaki sau check sing kangatabani haiduna chinda laurabasu aikoina thabak ton thokpadi ngamdri haina Chief Minister and Biren anungang mafangokrai. State novel coronavirus taking ngakthok nawa private hospital ama oiriba Siza Hospital na thabak pai khatpa hokrai. State gi haukiba nursing mapalamadi malemgi mafam kaya da pamna bahurakle. Masi akhoi gi chawthok chaningai ne haina RIMS ki hanagi director Dr. Chongtham Arun Kumar na haikrai. Hauzik chathoriba hero Aileki match amada hayeng nungthil Imphal gi Khumal Lampak Men's Stadium da Trau FC amadi Churchill Brothers FC Gawani sanaragani. Ngasigi wenadi matang asida Manipuri Paulo Shinjare Paumiyeng tabiriba mayam punumakpo ASHAPRIYA nam kana khurumjare.